yung kaya iful tangoi on khaba masigi damak thamoi sida mai gi chim pokhai riba adum no umdun leiba lamdam masigi para singna ngasidi miyangi rai no bibire maramasina miyangi candidate oikiba ngasina nauna MP wene khalaba ai waja amsui gi maru ani se mahagasi miyamna haina rupa tawlarupa thidana akhatarau maraksida mipum khudimaki yungdong khudimakta adigumba akanba safu kayana naithek-laba amasung akitujung halaba ngasi Manipurgi miyamda aikoi mayam leiri haiduna thokpiraktuna ngasi miyam Bharat ki mifam mafam khudimakta achauba message ama Manipurgi miyam na ngasi piduna asungba Congress party na thadok chariba candidate ani se India bloc na tongan different level and different capacity da mateng panguduna Manipurgi miyam section khurimak na mateng pangbibidamak ai nahanada Manipurgi miyam section khurimak praja khurimak se sing ima sing lamdamasigi larik herba naharun kaya lamdamasigi hauroge naharun kaya resource tana hallaba lamdamasigi Manipuri sing asi aduki matik aina ahanduda thagat saba credit si lamdamasigi prajada bijari mayam prumak aina harau tayamna aigi thamoi degi oiba nungai jadu phunokse BJP की series of lives कोई ना वो मयाम ना थमाई वो मयाम से तो बिल्कुल खुद ही मत पार्टी की लीडर इंडिया ब्लॉक की लीडर पूरा मकना नसी डेमोक्रेसी मणिपुर का मसूं इंडिया का लेने की दमक एक मिनट लेपी मणिपुर मयाम की दमक गैफिटर की दमक एक मिनट लेपी मणिपुर सावन की दमक एक मिनट लेपी मणिपुर की आइडियाज ऑफ मणिपुर बिल्कुल खुद ही मत नुक्सी जाना ना थमोई नुक्सी जाना लेबिने की दमक एक मिनट लेपी मसीगिदमक अखोई शांति पोरपसिन अहानबा प्रायोरिटी ओइबनिना अखोई पुन्ना चलमिनगनी अमसु अहोपा मणिपुर अमगिदमक नौना कारबा एमपी गा आईसी गा लोइदना अखोई पुन्ना चलमिनगनी लोइदना मसी मियामना थबिखिबा थाजबा मांगहलोय अमसु मियामना थबिखिबा थाजबा करमबा Manipur lagi MP karaga parliament na leiraga Manipur ki mohot silaga union minister koiraga Manipur da prithvi da amto udriba sin mishimina awasa na phone leiraga da Bharat ki pradhan mantri na wa mata langi haiduna ai ki ka da soba ai ki ichini na umayam chiraba yung masing tigam na may isakraba ifun kontraba tanda asida Manipur ki MP wena wamat ang khidabado Manipur ki bahut silaga mantri wena wamat ang khidabado parliament da madu asu amani ngasi miyam praja punamamna aikoi da thaduk chariba MP ani sida bahut pipirakhiba Manipur ki itihas ta report e puragani opposition lebu kanda MP ani makana se miyam kuda ani connection ati India program nati opposition tani adusu karibu makanda ato state singda MP singse mayam maximum ka ba yawe adusu sarkar state to the sarkar double engine le kanda kanaya akoi state opposition da le kanda adusu lakh ta helaga ka ba Kayumba aki akan yung nasalaga mi pudaram drabadi lakh amakak hen bagai lakh ro kisoy dre karam galabadi miyam putan mo khangi